Bisnupur District ki tongan-tongan mafam singda state force amadi kuki militant singa gi marakta ngarangdagi khunthoknabagi thabak adu ngase ayuk anganba fauba chathakhi. Manipur ki CM gi maramda maram chadaba wafam thamki haiba wahauda lamdam asigi sanaroi amadi coach singna Mizoram gi chief minister Zoramthanga gi mitam mai thakre. Amasung Prime Minister Narendra Modi amadi Union Home Minister Amit Shah na Manipur gi irang asi loisinbagi mahutta tumduna leire haina National Students Union of India na maral sirakli.